Ngarang numidang sakhangdaba miyoi amana Amsu gi office campus bom Langsinduna Pokhaihalambabu thawng adu terrorist manba thawng amani tungi yumbi oiriba mahairoi khunaida aki akhang nanghanba haibasi khunai asigi oina yamna laibak thibani haina Amsu gi president Hawbijam Chalamba Maiteina akanba mongda Yaningdaba Phongdoknarakli mahana makha taraduna mitop miyan sasingna nongmanongmagi ising isawgum hengalakliba sina Missing Yamjadaba Yelhomi Aikoi Mutkiba Yana Lairaba Mikubashida, Aikoi Masel Amana Amada Kut Hanaduna Lairibasi, Mahiroi Kunaina Tamoison and White Pawi, Matunda Sigumba Mahiroi Kunaida, Akia Kang Pokoyaba Tabagasi Tobigin Haina, Mahana Haiki. Mitop miyan sasingna nongmanongmagi ising isawgum hengal akanda, Mutkiba Yabi from the Lake Lamatamsida, Aikoi Masel Gimarakta, Akoi Mahiroi Sing the Lajariba, Sedista Kut Taba Natragana, Asuma Bonang in Bokotan Bahibase, Aikoina. Adukimatik Maitaba Phongdoknarakli aduna yarigudi sungmatung now sungba thabak thoram sing asi mairoi sing da ki khangpi bes tawigano aduga pali balenga nasu athuba matamda ngasi khoina generiba misakado pharaga cherak pibinaba haidana khun Amsu gi Maikei degi akoina lebak myam gi phomda amadi lenga ki mafamda akoina appeal tawjari